mayam khurumjari malem daliba maitai macha punamukpu ai mokram dakikanta General Secretary of Maitai Chamber of Commerce Assam akoigi site daliba akoigi President KSH Kumanando Singho mana President ni Maitai Chamber of Commerce ki aigi son site dalisina akoi aiga Biswajit Sharma mana Working President ni Maitai Chamber of Commerce Assam gi nasi mayam da request ama tawjari mayam da ki help ama ni jari help se asini aikoina 3rd May 2023 dagi Maitai da kuki terrorist singsina landarak pai matungda aikoina laukiba role sing mayam na sakhangam gani amasung hojik sudum manung da mapan oigera manung oigera punamuk site ki akoi role kanna launa bai kanna honari tawsu tawri role su lauri ado mayam dai na haini si mayam na aikoi ki organization na donation khara mayam dagi pamsai maramdi Manipur da imaleba kalunglei pakta hojik mathau yam taraba pochai khara amasung relief ki damak aikoi da information khara pirakpani adugi matungina reliable sources taki information pi matungina aikoi su hojik donation ki damak mayam ki mateng pamsai athu matamda mayam na ngamingai aikoi ki bank account lei akoi ki organization ki mingda bank account number 03451100002899 Society for Maitai Chamber of Commerce Assam, bank name Punjab and Sindh Bank, branch Silchar branch. Asiga mayamna chanbiduna mateng pangbiu athuba matamda akoi su mayam gi mateng do phangnaga phangbai matungda akoi Manipur Imphal chakani chatlaga maru oiba campusing da yamna important oiba campusing imaleba ki tamak thabak tawba campusing mainly relief camp ki campusing su unaraga ekoi mateng pigani ekoi gi mai gi imaleba kangleba se kannabai tamak mayam Maitai macha punamak chap manana power shakti punamak utlaga kangu mathu tai ase asi akoi Maitai Chamber of Commerce ki maigai tiki mayambu hanna kurumjari